ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯃꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯄꯣꯔꯩ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯏꯆꯦꯜ ꯏꯄ꯭ꯋꯥ ꯈꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯕꯕꯥ ꯏꯃꯥꯅ ꯏꯆꯦꯜ ꯏꯄ꯭ꯋꯥꯕꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯊꯨꯡꯍꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯤ, ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯤ꯫ ꯏꯆꯦꯁꯦ ꯄꯤꯛꯂꯤꯉꯩꯗ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇ ꯂꯩꯔꯛꯄꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯁ꯭ꯀꯨꯜꯁꯦ ꯉꯟꯇꯥꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯗꯤ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯁ꯭ꯀꯨꯜꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯎꯕꯗ ꯕꯕꯥꯅ "ꯅꯆꯦꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯦ? ꯅꯆꯦꯒ ꯉꯁꯤꯗꯤ ꯂꯥꯛꯃꯤꯟꯅꯔꯛꯇ꯭ꯔꯕ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯆꯦꯆꯦꯗꯤ ꯀ꯭ꯂꯥꯁ ꯋꯥꯠꯍꯧꯔꯤ. ꯑꯩꯗꯤ ꯉꯟꯇꯥ ꯂꯣꯏꯕꯗꯨꯗ ꯏꯆꯦꯅ ꯍꯜꯂꯝꯃꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯜꯂꯛꯏꯅꯤ." ꯕꯕꯥꯅꯁꯨ "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯨꯔꯣ. ꯆꯔꯥ ꯋꯥꯟꯒꯦꯁꯨ ꯋꯥꯟꯊꯣꯛꯎꯔꯣ." ꯑꯩꯅꯁꯨ "ꯌꯥꯅꯤ ꯕꯕꯥ, ꯆꯥꯛꯇꯤ ꯏꯆꯦ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ." ꯕꯕꯥꯅꯁꯨ "ꯐꯔꯦ ꯐꯔꯦ ꯕꯕꯥꯁꯨ ꯑꯣꯛꯇꯣ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯅꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯑꯣꯛꯇꯣ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯗꯕꯅꯤꯅ ꯏꯆꯦꯒ ꯑꯩꯒꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩ꯫ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯆꯦ ꯃꯊꯟꯇ ꯆꯥꯛ ꯆꯥꯔꯝꯗꯦ, ꯑꯩꯁꯨ ꯏꯆे ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯒ ꯍꯜꯂꯛꯄꯗꯨꯐꯥꯎ ꯏꯆꯦꯁꯦ ꯍꯜꯂꯛꯑꯝꯗꯕꯗꯨꯗ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯪꯉꯝꯃꯤ, "ꯏꯃꯥ, ꯍꯧꯖꯤꯛꯐꯥꯎ ꯏꯆꯦ ꯍꯜꯂꯛꯇ꯭ꯔꯤꯕꯣ?" ꯏꯃꯥꯅꯁꯨ "ꯍꯜꯂꯛꯇ꯭ꯔꯤꯅꯦ, ꯅꯆꯦꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯒ ꯄꯨꯟꯗꯅ ꯂꯩꯈ꯭ꯔꯕꯖꯥꯔꯣ?" ꯑꯩꯅ ꯑꯃꯨꯛ "ꯀꯩꯅꯣꯅꯦ ꯏꯃꯥ, ꯄꯨꯡꯁꯤ ꯊꯦꯡꯉꯦ. ꯉꯁꯥꯏꯗꯤ ꯏꯆꯦꯗꯨ ꯄꯦꯔꯣꯠ ꯑꯃꯈꯛꯇꯅꯤ ꯍꯩꯍꯧꯕꯅꯤ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯦꯅ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯑꯩꯁꯨ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯄꯗꯨꯗ ꯏꯃꯥꯅ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯕꯒ ꯏꯃꯥꯅ "ꯀꯔꯤ ꯍꯥꯏꯕ ꯑꯣꯖꯥ? ꯐꯔꯦ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ? ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ?" ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯆꯦꯗꯣ ꯂꯥꯏ ꯑꯣꯛꯅꯔꯤꯔ ꯀꯔꯤꯅꯣ? ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯇꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦꯌꯦ. ꯏꯃꯥ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯁꯦ, ꯐꯣꯟꯁꯦ ꯅꯄꯥꯗ ꯑꯃꯨꯛꯇ ꯇꯧꯔꯒ ꯍꯥꯏꯈꯣ." ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯗꯨꯅ ꯕꯕꯥꯗ ꯊꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯕꯕꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯅꯛꯄꯗ ꯂꯩꯕꯅ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯁ꯭ꯀꯨꯜꯗꯨ ꯇꯝꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯕꯗꯗꯤ ꯏꯆꯦꯗꯤ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯑꯩꯗꯤ ꯏꯆꯦꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯈꯔꯅ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒꯅ ꯏꯆꯦꯕꯨ ꯐꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯕꯕꯥꯅ ꯏꯆꯦꯕꯨ ꯐꯥꯔꯒ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯕꯥꯅ "ꯑꯣꯖꯥꯁꯤꯡ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯃꯥꯏꯕ ꯑꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ" ꯍꯥꯏꯗꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯣꯖꯥꯁꯤꯡꯗꯨꯅ ꯁꯤꯜ ꯂꯥꯡꯕꯤꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯆꯦꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗ "ꯏꯆꯦꯁꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯇꯣꯡꯕꯅꯤ. ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯆꯦꯁꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯒ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯇꯨꯡꯗ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯏꯆꯦꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯀꯣꯟꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯆꯦꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ. ꯆꯠꯂꯣ, ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ. ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ, ꯄꯨꯡꯁꯨ ꯊꯦꯡꯉꯦ." ꯑꯩꯅꯁꯨ "ꯏꯃꯥ, ꯏꯆꯦꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ ꯌꯥꯅꯤ. ꯏꯃꯥ, ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯣ." ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯆꯦꯗꯤ ꯃꯁꯥꯗꯣ ꯋꯥꯔꯨꯕꯒꯤꯔ ꯈꯪꯗꯦ, ꯋꯥ ꯉꯥꯡꯕꯗ ꯃꯥꯗꯤ ꯀꯌꯥ ꯈꯨꯝꯃꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯆꯥꯎꯊꯧ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯆꯦꯕꯨ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯥꯡꯕ ꯇꯧꯁꯤꯟꯕ ꯁꯥ ꯉꯥꯅꯆꯤꯡꯕ ꯀꯔꯤꯁꯨ ꯆꯥꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯆꯦꯅ ꯌꯥꯅꯤꯡꯗꯕ, ꯁꯥꯎꯅꯤꯡꯈꯤꯕ ꯂꯩꯔꯕꯗꯤ ꯑꯗꯨꯃꯛ ꯏꯁꯣꯔ ꯑꯗꯨꯕꯨ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏ꯫ ꯏꯆꯦꯁꯨ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯣꯟꯈꯤꯕ ꯇꯥꯔꯦ ꯈꯟꯕꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ "ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯏꯆꯥꯅꯤ, ꯑꯗꯨꯝꯅ ꯃꯥꯏꯕꯤ ꯑꯣꯟꯈ꯭ꯔꯕꯗꯤ" ꯍꯥꯏꯗꯅ ꯃꯤꯄꯥꯏꯕꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯆꯦꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯑꯣꯛꯇꯣ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯦꯟꯗ ꯉꯥ ꯌꯣꯜꯂꯝꯃꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯅꯕ ꯕꯕꯥꯅ ꯉꯥꯗꯨ ꯂꯩꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯉꯥꯗꯨ ꯐꯖꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯅꯕ ꯊꯣꯡꯕꯤꯔꯝꯃꯤ꯫
ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯤꯉꯩ ꯏꯆꯦꯁꯦ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯡꯂꯛꯏ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯣꯏꯅꯁꯨ ꯑꯁꯨꯝꯅ ꯐꯥꯎꯔꯛꯏ꯫ ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯑꯍꯟꯁꯦ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯄꯥꯏꯔꯒ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯈꯣꯏꯅꯗꯤ ꯃꯥꯕꯨ ꯃꯤ ꯐꯔꯤꯅꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯂꯣꯏꯅꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯗꯒ ꯀꯧꯁꯟꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯅꯈꯣꯏꯒꯤ ꯂꯩꯖꯕ ꯑꯃ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯕ, ꯂꯨꯅ ꯆꯥꯟꯅ ꯅꯣꯏꯅ ꯃꯥꯕꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯅ ꯅꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯇꯥꯡꯀꯛ ꯀꯌꯥꯅꯤ ꯁꯤꯜꯂꯛꯏꯕꯁꯤ ꯑꯩꯅ ꯅꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯃꯨꯡꯁꯦ ꯆꯥꯎꯅ ꯑꯁꯣꯛꯄ ꯅꯪꯉꯛꯀꯗꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯏꯃꯥ ꯁꯥꯐꯣꯡꯂꯛꯑꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏꯁꯤꯡꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯋꯥꯍꯩ ꯈꯔꯗꯤ ꯏꯆꯦꯒꯤ ꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯔꯛꯇꯨꯅ ꯏꯆꯦꯁꯤ ꯊꯛ ꯊꯛ ꯅꯦꯛꯑꯒ ꯂꯩꯊꯣꯛꯈꯤ ꯃꯁꯥꯗꯣ꯫ ꯈꯨꯗꯛꯇ ꯕꯕꯥꯅ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯔꯒ ꯏꯆꯦꯕꯨ ꯐꯥꯊꯍꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯈꯩꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯉꯥ ꯊꯣꯡꯉꯒꯁꯨ ꯆꯅꯝ ꯍꯥꯞꯄꯒꯗꯤ ꯄꯤꯖꯔꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯤꯟꯖꯥꯛꯇ ꯌꯥꯝꯅ ꯑꯍꯣꯡꯕꯁꯨ ꯂꯥꯛꯑꯅꯤ꯫ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯥꯡꯉꯕꯅꯤꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯊꯛꯑꯝꯕ ꯀꯌꯥꯗꯨ ꯑꯁꯦꯡ ꯑꯃꯥꯡ ꯅꯥꯏꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯥꯅ ꯆꯤꯟꯖꯥꯛꯇ ꯁꯦꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯁꯣꯔ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯡꯉꯛꯄꯗ ꯃꯁꯥꯗ ꯌꯥꯝꯅ ꯋꯥꯅꯤ꯫ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯈꯔ ꯈꯪꯅ ꯑꯉꯥꯡꯁꯤꯒꯤ ꯆꯥꯕꯗ ꯌꯦꯡꯉꯒ ꯄꯤꯖꯔꯣ ꯍꯥꯏꯔꯝꯃꯒ ꯃꯥꯏꯕꯤꯗꯨ ꯑꯃꯨꯛ ꯕꯕꯥꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈꯤ꯫ ꯃꯥꯏꯕꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯥꯅ ꯏꯆꯦꯗ, "ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯀꯣ?" ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯥꯈꯠꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨꯝꯊꯪꯅꯕ ꯅꯣꯏ ꯀꯀꯥ ꯂꯩꯕꯛ ꯆꯥꯎꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤꯗꯤ?" ꯍꯪꯉꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯃꯥ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦꯀꯣ, ꯑꯩꯕꯨ ꯀꯩꯀꯩ ꯉꯥꯡ ꯁꯛꯈꯤꯒꯦ? ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯩꯅ ꯇꯧꯔꯤꯁꯤ꯫ ꯕꯕꯥꯗꯤ ꯀꯔꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯗꯨꯕꯣ?" ꯏꯃꯥꯅꯁꯨ, "ꯑꯣ, ꯅꯣꯏ ꯕꯕꯥꯗꯣ ꯃꯤ ꯑꯃ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯄꯣꯊꯥꯔꯣ" ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯅ ꯏꯆꯦꯕꯨ ꯃꯥꯒꯤ ꯀꯥ ꯇꯨꯝꯐꯝ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯥꯏꯕꯤꯗꯨ ꯊꯤꯟꯕꯤꯔꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥ ꯍꯜꯂꯛꯄꯗ ꯕꯕꯥꯗ, "ꯃꯥꯏꯕꯤꯅꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯗꯨꯒ ꯉꯁꯥꯏ ꯏꯕꯦꯝꯃꯅ ꯂꯥꯏ ꯇꯣꯡꯕꯗ ꯉꯥꯡ ꯁꯛꯈꯤꯕꯁꯤꯡꯗꯨ ꯂꯩꯕꯛ ꯆꯥꯎꯁꯤ ꯇꯥꯍꯧꯗꯕꯖꯥꯔꯣ?" ꯕꯕꯥꯅ ꯑꯃꯨꯛ, "ꯃꯥꯏꯕꯤꯅꯕꯨ ꯀꯩꯕꯨ ꯍꯥꯏꯔꯝꯅꯤꯒꯦ? ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤ ꯐꯅ ꯀꯟꯅ ꯅꯞꯁꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯒ ꯏꯁꯣꯔ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯤ ꯍꯥꯏ꯫ ꯀꯝꯇ ꯇꯧꯔꯨꯈꯤꯅꯨ ꯍꯥꯏ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯆꯥꯎ ꯄꯜꯂꯤꯁꯤꯅꯤ ꯉꯛꯂꯤꯗꯤ꯫ ꯂꯩꯕꯥꯛ ꯆꯥꯎꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯁꯤꯟꯕ ꯂꯩꯈ꯭ꯔꯕꯖꯥꯔꯅꯤ?" ꯑꯁꯤꯁꯨ ꯑꯩꯁꯨ ꯀꯔꯤꯅꯣꯃ ꯏꯁꯤꯡꯗ ꯆꯤꯡꯅꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯁꯤꯗ ꯑꯃꯥꯡꯕ ꯈꯔ ꯂꯩꯕ ꯎꯔꯦ, ꯃꯥ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯒꯦ ꯀꯥꯏꯗꯅ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯔꯤ ꯈꯪ ꯍꯩꯗꯅ ꯇꯧꯕꯤꯔꯅꯨ ꯌꯥꯖꯔꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯒ꯭ꯌꯥꯟꯒ ꯃꯝꯁꯤꯜꯂꯛꯑꯦ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯐꯔꯦꯁꯦ, ꯑꯗꯣ ꯑꯃꯁꯨ ꯈꯔ ꯍꯩꯁꯤꯡꯅ ꯆꯠꯅꯔꯁꯤ." ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯆꯦꯅ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯂꯩꯕꯥꯛ ꯆꯥꯎꯁꯤ ꯎꯕꯗ ꯄꯨꯡꯁꯥꯎꯗ ꯁꯥꯎꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯆꯤꯆꯦꯅ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯣ ꯀꯥꯡꯉꯛꯇ꯭ꯔꯤꯉꯩꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯂꯩꯕꯥꯛ ꯆꯥꯎꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯔꯝꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯅꯒ ꯏꯆꯦꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯥꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯒ ꯃꯇꯧ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯏꯆꯦꯁꯦ ꯂꯥꯏ ꯇꯣꯡꯉꯤ ꯍꯥꯏ꯫ ꯅꯧꯔꯤꯉꯩꯗ ꯐꯥꯎꯕꯗꯗꯤ ꯃꯌꯥꯝꯅ ꯆꯨꯝꯃꯤꯁꯨ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣꯃꯇ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯃꯤꯁꯦ ꯄꯨꯛꯆꯪꯗ ꯆꯪꯅꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯨꯝꯃꯤ, ꯏꯆꯦꯅ ꯐꯥꯎꯕ ꯂꯩꯕꯥꯎꯁꯤ꯫ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯂꯥꯏ ꯇꯣꯡꯉꯛꯄꯗ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯄꯣꯠꯂꯝ ꯈꯔ ꯀꯠꯂꯨ ꯍꯥꯏꯗꯅ ꯀꯠꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯛꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯂꯥꯡꯉꯒ ꯂꯩꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯗ ꯀꯠꯆꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯠꯊꯣꯛꯈꯤꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯏꯆꯦꯗ ꯇꯣꯡꯉꯝꯕ ꯏꯁꯣꯔ ꯑꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯃꯨꯛ ꯍꯧꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯕꯥꯅ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯁꯥ ꯊꯣꯡꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯨ ꯊꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯍꯧꯔꯨꯗ꯭ꯔꯕ ꯏꯆꯦꯗꯨ ꯑꯃꯨꯛꯀꯁꯨ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯗꯨꯅ ꯃꯁꯥꯗꯣ ꯐꯥꯅ ꯄꯨꯅꯕ ꯉꯝꯂꯝꯗꯦ꯫ ꯏꯃꯥꯅꯗꯤ ꯕꯕꯥꯅ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤ ꯇꯧꯗꯅꯕ ꯌꯥꯝꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯏꯆꯦꯁꯨ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯁꯤꯕꯨ ꯐꯔꯕꯅꯤ ꯍꯥꯏꯗꯅ ꯇꯧꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯧꯔꯛꯄꯗꯨꯗ ꯕꯕꯥꯗꯤ ꯄꯥꯈꯠꯇꯅ ꯈꯨꯗꯛꯇ ꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤꯗꯨꯅꯁꯨ ꯅꯈꯣꯏꯅ ꯌꯨꯝꯗ ꯁꯥ ꯉꯥ ꯊꯣꯡꯖꯤꯟꯕ, ꯁꯥꯅꯩ ꯌꯨꯅꯩꯁꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯔꯤꯕꯅꯤ꯫ ꯂꯥꯏꯕꯨ ꯈꯔ ꯊꯥꯖꯕ ꯇꯝꯃꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯁꯤꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯁꯥꯗꯣꯡꯂꯤꯕꯅꯤ꯫ ꯕꯕꯥꯁꯨ ꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯇꯨꯡꯗꯒꯤꯗꯤ ꯈꯪꯖꯔꯅꯤ ꯏꯃꯥ ꯃꯥꯏꯕꯤ, ꯏꯆꯥꯁꯤꯕꯨ ꯑꯃꯨꯛꯇ ꯐꯅꯕ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯗꯨꯅ ꯀꯟꯅ ꯂꯥꯏ ꯇꯥꯏꯅꯔꯕ ꯇꯨꯡꯗ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯂꯩꯕꯥꯛ ꯆꯥꯎꯁꯨ ꯏꯆꯦꯅ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯗ
Maso hanagum changthok changsin tawrambadu pakpak changakidre masana khangjaraba khangde. Masige matung tarakpadagidi babaso amuk hana yumda sane yunaisanba tawkhidre. Sahi khara lairaba matung chichesu hojikti class 12 kare isu 10 tammi. Chichena yamna nungsijaba nupa amasu leirammi. Nupa adugi mingna Yohenba kawi. Makoy anise nungsinarapasu sahi animuk phare. Da Yohenbagi mama mapanasu isega da Yohenga khangnabase moina sodum khangami. Da Yohengi mama ni isebu suluna tawbi. Isegi mapi marol leiraktana asa thak thinbiraktana isebu adum nungsina tawbirami. Aduba ikhang khangawdana isega khangnariba nupa aduga koiba chatpada chichesu khangawdana magi hongnabidu tawrakpadagi. Da Yohena pakhatana isebu yum phawbu puduna lakpirami. Isegi phibam adu ubada khoisu loina pakhanaduna maibidu kawduna isebu amuk yanghalami. Isegi mataw aduda da Yohendi amukta uraktriba oibanina magi masada yamna pakhatsarami. Mayamda handana isebu gya lakpa ngaituna lay. Isesu panakuina leiraba matung gyandu tamna lai. Da Yohensu isena gya lai khangbadagi imaga babagada salukige hairamaga masu mayumda mukhanki. Isesu da Yohengi mamangda ikaiduna yamna kapami. Babana chisebu themjanbirami. Batam khara leiraga chichega da Yohenga se paw phangnabasi babani se kya toina uramde. Kona thangda nungdangda da Yohenbana isebu kokthokduna akhone ngasi chelasi nangbu thadokpa soi ngamlaroi. Ima ipagi mayukta leplabasu aide nangbudi yamna nungsirure. Da Yohengi wafam adu tabade isena khangba ngamki. Da Yohengi mama mapani isebu pamdre haibasi. Isena su da Yohenbu themjanbiduna babani lapthoknaba kayarakni honaribasi. Aduba da Yohena yamandabadagi isesu upai leitana chenbada tarami. Asumna chelaba matung babadi yamna saurami. Isese angang oina cheli haidana paw haidokpa lakpadasu da Yohengi mapanati phajana adum haibirami. Asumna isesu luhongbada tarami. Luhonglaba matung ibagi mama inene isebu tathi tawina tawba haurai. Adumna thina tawbudu mama dunadi ineda saiba ngangbadi tawrami migi masada adumaina tawno haidana. Aduba inena tawba thabakta mamanasu kya hena thingbadi ngamlamde. Ibaigi segasu leiminaraba tungda hena nungsinaba haibadu oirami. Ibaina thabak chathokraba matamdadi inene isebu hek otpirami. Ibaina halakanda afaba saduna inene isebu luna tawba sarami. Ibaina iseda hangba matamdasu isena karisu tawde haidana ibaida dum khummi. Aduga somdana isena yum hek pankibadagi imung asina yumthangnaba kakalebak chaw haidana ma leiridu mase toina mo khoida changakpa haurai. Babagi kaga khoige laining thok sana mahi kaga dum pulami. Babaga hujiki kakalebak chawga babagi kada hekta leminarambaduna imana babada yamna seirammi. Nangi kada mi pusanganu haidana. Adubo khangde babasu chichena hek mayum pankibaga babase ngangna saknaba mata yakhide. Mama sagi thongnariba okto du phau yolani haidana babase maram leitana pungsawda sawje. Hanguraga so mase sukum khumde. Babaga imaga se toina khanagali masida imasu yamna kana amuk naba haurai. Imana naringa imung asida khoise leiba yamna kijarami. Nungthin pobobtaga se babagi kadagi baba leitringai nupi ma kapokpa makhon taba amati pochai makhada langthaba makhon tarakpa sanguragana karisu tawramdaba masiguma kiba khara thengnaba haurai. Matamaduda ise da phone tawduna wari sabada isena soingonde ibungo yumthangnabagi kakalibak chawdo akhoige yumda changakpada nangna khara kupna sena yarikhadi madu changhandanaba taw hairai. Aduga somdana isegi su numitudi mamana mamanaba khara puraga imungda sayen thongjanba yu thakjanba tawrami. Isede lainukse leibanina adumna tawrakpaduda isege lainukse tu muk hawraktuna masadu kanna niktuna masadu thektoktuna leiki. Isena adumna tawribadu kanana su yangsanbidana adum thambirami. Ibaina halakpada tawrimiba phibamdu ubada khoigi ibaida pakhatuna inebu kaurami. Inedo changa amaga ibaina haribadu tadana ibaida saungna hairai. Karino maraina phajakine kolau lauridu karigino. Lekai mitani nupinena karaidagi lauri ino khangde. Inege wafamaduda ibaisu sauningduna akhoida oina phone tawrai. Ibaigi phone lakpaduda ainasu ibai kari leirage nungdang athengbasida phone tawri isibo. Aina dumna hanglubaduda ibaidi yamna pakhatuna sumna khumai. Porei nang imaga pabaga puraga khoige yumda thuna mukta lawu. Pakhana harakpaduda iso kari tawrabanu khanduna kaidawba yaurage ibai aduk pakhalidubo. Ibaina su nasese kari nama tawkre. Noy mukta law na bay di siguma se kamaina tawni khangde aduna noy kita thuna lakpiyo. Aiso dumna harakpaduda hwat ibay
ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯁꯣꯝꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯕꯕꯥꯒ ꯑꯩꯒ ꯑꯣꯏꯅ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯗꯤ ꯏꯅꯦꯒ ꯃꯥꯝꯃꯒꯗꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯔꯝꯗꯦ, ꯏꯕꯥꯏ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯏꯆꯦꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯕꯕꯥꯅꯁꯨ ꯁꯥꯎꯗꯨꯅ ꯏꯅꯦꯒ ꯈꯟꯅꯔꯝꯃꯤ꯫ ꯅꯆꯥ ꯅꯤꯉꯣꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯏ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯅꯆꯥ ꯅꯤꯉꯣꯟꯗ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯃꯣꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯅꯦꯁꯨ ꯃꯆꯤꯟ ꯈꯨꯝꯃꯛꯏ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯏ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯒꯦꯒ ꯄꯨꯈ꯭ꯔꯣ꯫ ꯃꯥꯅ ꯁꯤꯗ ꯂꯩꯔꯒ ꯂꯩꯀꯥꯏ ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯩ꯫ ꯏꯅꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯁꯥꯎꯅꯩ ꯏꯕꯥꯏꯗ ꯑꯃꯨꯛ꯫ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯗ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯟ ꯃꯊꯟꯇꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯗ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯕꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯐꯔꯦ ꯕꯕꯥ ꯃꯥꯕꯨ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩ ꯍꯌꯦꯡꯁꯦ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯁꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯁꯤꯗ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯏꯕꯥꯏꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯆꯦꯕꯨ ꯐꯥꯊꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯕꯦꯝꯃ, ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯌꯦꯡ ꯏꯕꯨꯡꯉꯣꯗꯣ ꯂꯥꯛꯑꯒ ꯅꯣꯏꯒꯤꯁꯨ ꯐꯅꯕ ꯂꯝꯕꯦꯟꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯏꯕꯥꯏꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯇꯨꯅ ꯏꯃꯥ ꯄꯥꯕ ꯑꯩ ꯃꯥꯕꯨ ꯊꯕꯛ ꯁꯨꯐꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯌꯨꯝꯗ ꯊꯝꯕꯁꯨ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯒ ꯃꯥꯒ ꯂꯥꯞꯅꯕꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯚꯔꯥ ꯂꯧꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯈꯔ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ꯫ ꯂꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯤ꯫ ꯏꯕꯥꯏꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯕꯕꯥ, ꯅꯆꯥꯅ ꯐꯅꯕ ꯌꯦꯡꯁꯤꯜꯂꯒꯦ, ꯃꯥꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯎ, ꯑꯩ ꯃꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯏꯕꯥꯏꯅ ꯏꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯏꯅꯦꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯆꯦꯗ ꯄꯣꯠꯁꯦꯝ ꯇꯧꯅꯕ ꯄꯣꯠ ꯊꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯆꯦꯟꯕꯅꯔ ꯈꯪꯗꯦ, ꯏꯅꯦꯗꯨꯅ ꯇꯧꯁꯤꯜꯂꯛꯏꯕ ꯀꯌꯥꯗꯨ ꯃꯁꯥꯗ ꯑꯃꯠꯇ ꯆꯪꯉꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯥꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯏꯆꯦꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯇꯨꯅ ꯏꯕꯥꯏꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅꯕ ꯑꯃꯅ ꯀꯧꯔꯛꯏ꯫ ꯏꯆꯦꯁꯨ ꯏꯕꯥꯏ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯆꯦꯁꯨ ꯀꯔꯤꯅꯣꯅꯦ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯨꯛꯁꯨ ꯃꯄꯥꯟꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯟ, ꯍꯨꯏꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯁꯥꯏꯁꯤꯕꯨ ꯇꯝꯅꯕ ꯀꯥꯏꯗꯨ ꯇꯧꯔꯤꯕ ꯖꯥꯔꯅꯤ꯫ ꯗꯗꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯇꯥꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯏꯆꯦꯅ ꯀꯤꯅ ꯂꯩꯔꯤꯉꯩꯗꯨꯗ ꯏꯕꯥꯏ ꯍꯜꯂꯛꯇꯨꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯗꯤ ꯍꯥꯡꯗꯣꯛꯇꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯕꯥꯏꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ, ꯇꯥꯔꯤꯕꯣ, ꯑꯩ ꯍꯜꯂꯛꯑꯦ, ꯊꯣꯡꯁꯦ ꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯏꯆꯦꯁꯨ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯕꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯣꯔꯗꯨ ꯐꯖꯅ ꯍꯣꯟꯊꯗꯨꯅ ꯏꯆꯦꯁꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯖꯔꯝꯃꯤ꯫ ꯏꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯥꯏꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯁꯣꯔꯒ ꯆꯥꯎꯅ ꯍꯣꯜꯂꯤꯗꯨꯕꯣ? ꯏꯆꯦꯅ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯂꯩꯍꯧꯔꯤꯁꯦ ꯑꯩ ꯏꯇꯣꯝꯗꯅꯤ, ꯃꯤ ꯌꯥꯝꯅ ꯇꯥꯕꯁꯨ ꯅꯠꯇꯦ ꯃꯐꯝꯁꯤ꯫ ꯏꯕꯥꯏꯅꯁꯨ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯐꯝꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ, ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ, ꯃꯣꯏꯒꯤ ꯇꯝꯅꯕ ꯀꯥꯏꯗꯣ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯥꯏꯅꯁꯨ ꯅꯣꯛꯇꯨꯅ, ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣ, ꯅꯪ ꯅꯊꯟꯇ ꯂꯩꯕꯒꯤ ꯋꯥꯈꯟꯗ ꯄꯨꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯦꯅꯁꯨ ꯅꯠꯇꯦ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯃꯄꯥꯟꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯀꯧꯔꯛꯏ, ꯊꯣꯛꯎꯔꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯕꯖꯥꯠꯅꯤꯀꯣ, ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ꯫ ꯏꯕꯥꯏꯅꯁꯨ ꯍꯣꯏ ꯐꯔꯦꯁꯦ, ꯍꯌꯦꯡꯈꯩꯗꯤ ꯊꯣꯡ ꯄꯨꯍꯥꯡꯗ ꯍꯥꯡꯉꯨꯔꯅꯨ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯒꯗꯤ ꯑꯃꯨꯛ ꯋꯥꯅꯅꯤ꯫ ꯏꯆꯦꯅꯁꯨ ꯐꯔꯦꯁꯦ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯨ ꯊꯦꯡꯉꯤ꯫ ꯁꯤ ꯍꯥꯏꯅꯗꯨꯅ ꯏꯕꯥꯏꯒꯤ ꯆꯦꯒꯁꯨ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯕꯥꯏꯗꯤ ꯊꯕꯛ ꯍꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯏꯆꯦꯗꯤ ꯃꯊꯟꯇ ꯂꯩꯕ ꯐꯥꯎ ꯇꯜꯂꯕꯅꯤ ꯃꯐꯝ ꯑꯗꯨꯗ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯅꯦꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯏꯕꯥꯏꯅꯁꯨ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯅꯕ ꯍꯥꯏꯗꯅ ꯏꯅꯦꯅ ꯏꯕꯥꯏꯁꯤ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯀꯧꯔꯒ ꯀꯩꯅꯣ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯆꯥꯔꯤꯕ ꯑꯗꯨꯗ ꯃꯍꯤ ꯄꯣꯠꯁꯦꯝ ꯇꯧꯁꯟꯕꯤꯔꯝꯃꯤ꯫ ꯏꯕꯥꯏꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯀꯤꯕꯒꯤ ꯃꯁꯛ ꯎꯠꯄꯗꯨꯗ ꯀꯣꯟꯅꯊꯪꯗ ꯁꯥꯎꯅꯤꯡꯗꯨꯅ ꯏꯆꯦꯗ ꯆꯩꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯤꯖꯩꯗ ꯍꯥꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯗꯣꯏꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤ
ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯃꯤꯅ ꯀꯃꯥꯏꯅ ꯈꯟꯅꯤ? ꯏꯆꯦꯅꯁꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯄꯨꯍꯩꯗ ꯍꯥꯏꯖꯟꯕ ꯋꯥ ꯅꯠꯇꯦ. ꯑꯩꯁꯨ ꯊꯦꯡꯅꯕꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ. ꯏꯕꯥꯏꯅꯁꯨ ꯌꯥꯔꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯑꯀꯤ ꯑꯈꯪ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯑꯅꯨ. ꯍꯦꯛ ꯇꯧꯔꯒ ꯕꯨꯠ ꯊꯣꯛꯄ ꯇꯝꯅꯕ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯏꯕꯥꯏꯅ ꯑꯗꯣꯝꯅ ꯉꯥꯡꯕꯗꯨꯗ ꯏꯆꯦꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ. ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯅ ꯀꯞꯁꯨ ꯀꯞꯄꯝꯃꯤ. ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡꯁꯦ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯇꯧꯔꯛꯏ. ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯣꯔ ꯐꯨꯟꯕ, ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯧꯔꯛꯏ. ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯗꯣꯛꯇꯔ ꯑꯍꯩꯕ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯅ ꯏꯃꯥ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯤꯠ ꯈꯨꯠ ꯄꯥꯝꯕꯣꯝꯁꯤ ꯌꯥꯝꯅ ꯆꯣꯡꯉꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔꯗꯨ ꯌꯦꯡꯉꯨꯔꯒ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯕꯕꯥꯗ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯝꯗꯨ ꯃꯩ ꯆꯥꯛꯈꯠꯂꯛꯏ. ꯅꯣꯏ ꯀꯥꯏꯗ ꯂꯩ? ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ. ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯗꯅ ꯈꯔꯗꯤ ꯀꯜꯍꯧꯔꯦ. ꯅꯣꯏꯕꯨ ꯀꯩꯀꯩ ꯃꯩ ꯍꯧꯔꯝꯒꯦ ꯍꯪꯉꯛꯏ. ꯋꯥꯗꯨ ꯇꯥꯕꯗ ꯕꯕꯥꯁꯨ ꯄꯥꯈꯠꯈꯤꯗꯨꯅ ꯊꯨꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤꯗ ꯂꯩꯀꯥꯏ ꯃꯤꯁꯤ ꯌꯨꯝꯁꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗ ꯌꯨꯝꯗꯣ ꯃꯩꯅ ꯆꯥꯛꯑꯝꯃꯤꯗꯨ ꯂꯣꯏꯅ ꯆꯥꯛꯄꯐꯥꯎꯗꯤ ꯆꯥꯛꯑꯝꯗꯦ. ꯃꯌꯥꯝꯅ ꯉꯜꯂꯤꯉꯩ ꯈꯪꯍꯧꯗꯅ. ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕ ꯀꯥ ꯕꯕꯥꯒꯤ ꯀꯥꯗꯨꯃꯗꯤ ꯄꯨꯛꯇꯨꯝ ꯇꯨꯝꯅ ꯃꯩ ꯑꯗꯨꯅ ꯆꯥꯛꯑꯝꯃꯤ. ꯕꯕꯥꯁꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯖꯔꯝꯃꯤ. ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯍꯧꯔꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯀꯩꯁꯨꯝꯇꯗꯤ ꯇꯧꯔꯝꯗꯕꯅꯤ. ꯃꯩꯁꯤꯅ ꯍꯨꯔꯤꯕ ꯖꯒꯥꯁꯤ ꯃꯔꯝ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯈꯜꯂꯝꯃꯤ. ꯏꯃꯥꯁꯨ ꯃꯁꯥꯒ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗꯣ ꯃꯩ ꯆꯥꯛꯑꯝꯕꯗꯨꯗ ꯀꯞꯇꯨꯅ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯝꯃꯤ. ꯃꯗꯨꯗ ꯏꯆꯦꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯃꯩꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯍꯧꯔꯛꯄ ꯅꯠꯇꯦ. ꯃꯤ ꯑꯃꯅ ꯑꯣꯏꯅꯅ ꯕꯕꯥꯒꯤ ꯀꯥꯔꯣꯝꯗꯒꯤ ꯊꯥꯔꯛꯄꯅꯤ. ꯏꯃꯥ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ. ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯃꯤꯕ ꯃꯤꯗꯨ ꯃꯥ ꯀꯨꯏꯅꯗꯤ ꯍꯤꯡꯉꯔꯣꯏ. ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥ ꯌꯥꯎꯅ ꯃꯩ ꯆꯥꯛꯄ ꯍꯥꯏꯔꯤꯁꯤ ꯊꯥꯔꯝꯃꯤꯕ ꯃꯤꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯃꯇꯝ ꯈꯔꯗ ꯌꯦꯡꯉꯨ. ꯏꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯔꯛꯏ. ꯆꯦꯆꯦꯅ ꯑꯗꯣꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯕꯥꯛ ꯆꯥꯎ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯁꯥꯗ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯏ. ꯃꯗꯨꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯩ ꯊꯥꯔꯝꯃꯤꯕ ꯃꯤꯑꯣꯏꯗꯣ ꯃꯥꯅꯅꯤ ꯍꯥꯏꯕꯁꯤ. ꯍꯦꯛꯇ ꯃꯁꯥꯗꯣ ꯊꯤꯗ ꯑꯣꯜꯂꯒ ꯁꯤꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯑꯁꯤ ナꯔꯒ ꯂꯩꯈꯤꯗꯦ. ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯑꯉꯛꯄꯅꯤ. ꯏꯃꯥꯒꯤ ꯃꯁꯥꯗ ꯅꯥꯔꯝꯕ ꯀꯌꯥꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯅꯥꯕ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯐꯔꯛꯏ. ꯃꯗꯨꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ. ꯅꯍꯥꯟꯈꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤꯁꯤ ꯃꯤꯐꯠꯇꯕ ꯃꯥꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯗꯨꯒ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯛꯏꯗ. ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯍꯦꯛꯇ ꯂꯣꯏꯅ ꯆꯨꯝꯃꯤꯗ. ꯉꯥꯏꯈꯣ ꯃꯃꯥ, ꯏꯆꯥꯅꯨꯄꯤꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯒꯦ. ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯕꯕꯥꯅ ꯆꯦꯆꯦꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯆꯦꯆꯦꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯇꯧꯕꯇꯕꯨ ꯆꯦꯆꯦꯁꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗꯧꯅꯗꯤ ꯅꯨꯃꯤꯠꯇꯨꯗ ꯋꯥ ꯉꯥꯡꯉꯝꯃꯤ. ꯕꯕꯥꯅꯁꯨ ꯏꯆꯥ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯑꯗꯨꯗ ꯂꯩꯕꯗꯨꯕꯣ? ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯨ ꯍꯪꯉꯨꯕꯗ ꯆꯦꯆꯦꯅꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯕꯕꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ. ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯥꯏꯁꯨ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯏꯆꯦꯗ ꯉꯥꯡꯕ ꯆꯩꯕ, ꯐꯨꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ. ꯏꯕꯥꯏꯅ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯍꯜꯂꯛꯄꯗꯨ ꯏꯆꯦꯒꯤ ꯂꯥꯏ ꯅꯨꯡꯁꯤꯠꯇꯨ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯕꯥꯏꯗꯤ ꯇꯧꯔꯤꯕꯗꯨ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯏꯆꯦꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ. ꯏꯆꯦꯗꯤ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ. ꯑꯗꯨꯒ ꯏꯆꯦꯅ ꯏꯕꯥꯏꯁꯦ ꯀꯅꯥꯒꯨꯝꯕꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯉꯝꯃꯤ. ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯊꯟꯇ ꯃꯁꯥꯗꯣ ꯂꯥꯛꯅꯔꯕ ꯇꯨꯡꯗ ꯏꯆꯦꯗꯣ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯆꯔꯝꯃꯤ. ꯏꯆꯦꯅ ꯏꯕꯥꯏꯗ ꯌꯦꯡꯗꯨꯅ ꯀꯤꯅ ꯀꯞꯆꯔꯝꯃꯤ. ꯑꯁꯨꯝꯅ ꯏꯆꯦꯗꯣ ꯇꯨꯝꯊꯔꯨꯔꯒ ꯅꯣꯡꯉꯥꯜꯂꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯂꯩꯔꯝꯗꯦ. ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ, ꯊꯕꯛ ꯆꯠꯈ꯭ꯔꯕꯖꯥꯔꯥ ꯍꯥꯏꯗꯅ ꯀꯨꯌꯪ ꯌꯦꯡꯂꯨꯕꯗ ꯏꯕꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯏꯆꯦꯅꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯏꯔꯨ ꯂꯨꯖꯊꯣꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯀꯠꯂꯝꯃꯤ. ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯏꯕꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯊꯤꯗꯣꯛꯂꯒ ꯏꯆꯦꯁꯨ ꯆꯥꯗꯅ ꯉꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯅ ꯊꯦꯡꯅꯐꯥꯎ ꯏꯕꯥꯏꯗꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯝꯗꯦ. ꯂꯥꯛꯃꯟꯗꯕꯗꯨꯗ ꯏꯆꯦꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣꯝꯃ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯗꯧꯅ ꯇꯧꯕꯗꯨ ꯏꯆꯦꯅ ꯎꯔꯝꯃꯤ. ꯏꯆꯦꯁꯨ ꯑꯗꯨꯝꯅ ꯆꯪꯈꯤꯕ ꯎꯕꯗꯨꯗ ꯏꯕꯥꯏ ꯂꯥꯛꯑꯕꯣꯏ ꯅꯤꯡꯗꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯃꯤ. ꯏꯆꯦꯅ ꯑꯗꯨꯝꯅ ꯆꯪꯉꯨꯕꯗꯗꯤ ꯆꯥꯛꯈꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯏꯆꯦꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ. ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯗꯨꯗ ꯏꯆꯦꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯤꯔꯦ. ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯃꯗꯤ ꯏꯕꯥꯏꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯏ. ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯑꯩꯈꯣꯏ ꯂꯥꯛꯀꯦꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ. ꯑꯗꯨꯝꯅ ꯏꯆꯦꯅ ꯊꯦꯡꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯂꯝꯅꯒ ꯂꯥꯞꯄꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯝꯃꯤ.
Nungdangi matamda ibana yu takzinduna halaga, iseda khanaba kaya ama hupirami. Akuna mapamadu yauruduna sangluba matamda, isebu ibana phubiduna leirami. Aisu isebu dumna taurambaduda sauningdana, sangsalaga ibaidu chingthokduna phurami. Isena ibu khamduna ibu nabaida khut thaganu, magi mara leite mabu posem tawbibadagi, masidagi neimana hongi ibasi. Aisu isena khamakpadagi ima babagana su aibu phathabirami, madudagi isebu khuna puduna laami. Ibaidu mapamaduda dumak lehauki. Yum yauraklaga maiba matanaduna, isege masada leramba ki tujungba kayadu, maiba maibi tanaduna kokthok samthoami. Aduga ibagi masada thakiba posem singadusu, maibaduna loina lokthokpirami. Inegi masada oina maibaduna tengbalhanduna, inedu masada gyan khara tarakpabung tawraami. Ibaidi masada tharamba posem singadu, lokthokibadagi gyan khara taba haurai. Aduba ma ise kaubadi thuna laamde. Numit krani lerga ibaidu yumda laagduna, ima pabungda khurumduna sumna haizarami. Ima pabung nakhoi aibu mukta ngakpiyu, nasa matam khara tumlure aibu mukta di ngakpiyu. Ai mabu puduna yumda hanjarkragi, handakte ai mabu nungaina thamjaruragi. Maduda imana su sauduna mabu puba yaroi, isasu nakhoigi nakta thamlaga, ngauna phaina sakragadi kamdauni. Maduda khoi ibaina amu, ima ai matungda amukhana mabu wahallaroi. Si haiduna ibaidu yamna kaplami. Ibagi matokdo yengba ngamdraduna imana sumna hai. Phare adudi nang yumda sarlo, aduga nangi ima babaga loina duna mabu lawba lao. Adu oirabadi mabu nangi nakta lehengani. Adu nang ngamloidaba oiragana, isase yum asida adum leijasano. Ibaido imada inega mamaga tawraga lawba lake hairamaga, adum ibaido hankre. Asumna nongnani lerga asa thak mayam ama puduna, ine mama yauna isebu lawba laami. Inena so imada mamangda tawkiba singadu, aina pangbadagi thokibani, isaanigi maphamda mai thire. Angangani se mukta punsalhansi, akoina haijaribase mukta yabiyu hairei. Imaga babaga sodumna haijara abanina wari watai phajana sanaduna, isebu makoida sinarami. Masiga matung ibaina su isebu luna tawjaduna, mane makugi seba tawduna, huditi isesu nungaina leijare. Isege angang nupa masa masu yaujare. Angang duwek pangkibadagi ise hoigi mungse nungai kiba khangaude. Ibaigi so gari makhan leituna, mingona sandoktuna hujikti nungaina lei khare. Masini mayam ngasiga riyan hore story. Mathangi wari thagalakpada mayam punamuk thengnarasi. Masigide mayamdagi kainanaba bidayan laujari.